Bismillahirrahmanirrahim. Aikoigi awat apa khudingmak Allah tabaraka wa ta'ala da aikoina karamba mawongda haijaraga Allah ta'ala na aikoida suksoi soidana pibirakani. Masigi matangda aikoi dua ama khangminnasi. Nungsijaraba hajrasing aikoi khudingmak dunyada lairibani. Dunya asida Allah ta'ala na aikoibu tharakliba asi aikoibu asmandagi tharaga pichagani haiba Allah na wada leite. Allah Ta'ala masamakna aikoida haibiri nakoi dunyada lairiba fawbudi dunyagi asbab ikhtiyar tawraga isana khongna khutna talaga chajagadabani. Aikoina dunyagi awat apasing talaga chariba adugi sat-satta Allahgi ibadat su tawraga Allah bu harauhallaga aikoina dunyadagi hankiba matam adudani hayeng Allah Ta'ala na aikoibu jannat piraga harauhanbigadawriba asi. Karigumba aikoida dunyagi hajat darkar oibasing asi ama fawba laytabida sirif Allah kaki ibadat taw haiba tarabadi maduda aikoina koi kamalgi thabak ama tawbani haina lawroi. Maramdi aikoida awat par laytraba matungda aikoina Allahgi ibadat tawbududi madudi adum tawradaba potni. Allah Ta'ala na aikoidagi pamlibadi aikoigi dunyagi awat apasing asisu isana khongna khutna talaga thiraga hotnaraba adugi sat-satta Allahgi hukam singda mapung fana punsi lelaga lakpa adugi matamdudani Allah Ta'ala na aikoida inaam pigadawriba asi. Aduna dunyagi awat pahaiba asidi aikoida laktaba yaroi laytaba yaroi mipum khudingmakta loinamak laygani. Adubo aikoina aikoigi awat pa asi Allah Ta'ala da thangatpa matamda Allah da haijaba matamda Allah na aikoigi awat padu karamba mawongda haijaraga pirakani haiba adugi matangda yamna matik magul layba hadis Allahgi Rasul sallallahu alaihi wasallam na haibiramba hadisam tam aikoi khangminnasi. Madudi Hazrat Hasan radhiyallahu anhu na haibirami madudi Hazrat Samra bin Jundub radhiyallahu anhu na mahangonda asumna hai. Habidi Hazrat Hasan radhiyallahu ta'ala anhu na asumna bayan tawri madudi Hazrat Samra bin Jundub radhiyallahu anhu na mangonda asumna hai nang ay nangonda adugumba hadis sama takpiura jo hai riba hadis asi Allahgi Rasul sallallahu alaihi wasallam dagi aina kayarak hanjil tahawi amasung Hazrat Abu Bakar radhiyallahu anhu amadi Hazrat Umar radhiyallahu ta'ala anhu makoi ani dagi su aina kayarak hanjil tahawraba hadis ni haina matamduda Hazrat Hasan radhiyallahu anhu na hai suksoi soidana nang ingonda adugi du tahanbiyu haibirau karamba hadis na ingonda haibiyu haina mahakna aras tawbu matamda Hazrat Samra bin Jundub radhiyallahu anhu na asum hai kanagumba mi amana ayuk amasung numdang wairamda hai riba dua asi sonba tarabadi mahakna Allah tabarak wa ta'ala da jobi mahakna Allah da nijaba khudingmak Allah ta'ala na suksoi soidana mangonda pigani sini hai riba dua asi ayuk amasung numdang wairamda mahakna kanagumba mi amna sonba tarabadi Allah Ta'ala da mahakna haijaba nijaba khudingmak Allah Ta'ala na mangonda suksoi soidana pibiganeba basarte ke karino haiba matamda aikoina haijagadawribse jais oiba pot haibadi Allah dagi niba yaba pot adugumba Allah dagi nijaba taradi Allah na suksoi soidana pibigani haiba aduneba jais oiba pot tagi maksati karigino hai matamda kanagumba mina ay zina tawba pami ay zina tawban biyo na Allah dani radi ado Allah na piro ba jais oida pot neba ay black karbar tawba pami ay black karbar tawhan biyo na Allah dani radi Allah na du yaroy ado haiba ni basu yada pot neba sugum masing sidi jo jais oiba pot ta Allah da karigumba hai jaba ni jaba tarabadi Allah Ta'ala na suksoi soidana pibigani haiba duneba hai riba dua adude Allahumma anta khalaqtani wa anta tahdini wa anta tut'imuni
وأنت تسقيني وأنت تميتني وأنت تحييني hairiba dua matik asi kanagumba mina ayuk amasung numdang wairamda ayukta fajar matungda nongmagi amuktang hairiba dua asi thajabaga loinana yakingi satta kanagumba mina solaba amasung numdang wairamda haibadi magrib matungda hairiba dua asi allahna suksoi soidana pibigani amadi yabigani haibagi thajabaga loinana sonba tarabadi mahakna Allah da haijaba nijaba khudingmak Allah Ta'ala na mangonda suksoi soidana pibigani haibaneba nungsijaba hajrasing aikoi khudingmak aikoina haijaba nijaba khudingmak Allah Ta'ala na aikoida pibirakba haiba asi aikoi khudingmak ki apambani adubo aikoida Allah na karamba mongda pirakani amadi Allah na aikoina haijariba asi karamba tarika da pirakani karamba ina haijaraga Allah na pirakani haiba du aikoi khangamdabdu ngasi khangle masigi dua asi solaba matungda Allah Ta'ala da aikoi haijasi dua asi solaba matungda haibadi sigi dua asi ayuk numdang wairam si sonbagi hainabi thamliba mi adugi duda mahakna anybi time da atopa matamda Allah Ta'ala da niba matamda Allah na mahaki dua du kabul to bigani haibaneba haibadi sigi dua si solaga sonba loibaga Allah da niba kanda pirakani atai matamda niba dadi Allah na kabul to biroi haiba adu karisu leite sigi dua si ayuk amasung numdang wairamda sonbagi nungtigi sonbagi hainabi thamliba mi adugi du किसी भी वक्त महाकना अल्लाह दा मखुद थांगतलगा नीबा मतमदा अल्लाह ताला ना मंगोंदा मसी पीबा मतमदा यायना खनबा मफम सिंगददी अल्लाह ना सुक्सोय सोयदना मागी जायज ओइबा दुआ खुदिंगमक अल्लाह ना कबूल तौबिगनी अमदी मंगोंदा पीबीगनेबा अल्लाह तबारक व ताला ना अखोय खुदिंगमक अमल की पंगल पीनबीबो ओइसनो अनि सुबो वफम अमना इस्लाम की युम्बी चैनल असिबो मियेंग ताबीरिबा खुदिंगमक Allah Ta'ala na yengliba tariba khudingmak asida amal tawba ngambagi pangal pinabibo oisanu amadi aikhoina tariba sing asi atopa mi dasu yohanba amadi khangdaba mi singda kanagumba mi ama khangdaduna lerambada aikhoina yauraga khanghanbiba tarabadi Allah Ta'ala na adugi zariyadagi mahakna amal tawkhibada aingondasu adugi sawab Allah na suksoi soidana pibigani maru oina Allah Ta'ala na ikhoibu yabini ngai gidamakta nungsibigini ngai gidamakta ahan bada namaz yamna zaruri ni ikhoigi musalman da ngasi namaz gi sonbagi masing asi hantharakpana maram oiraga ikhoida ngasi halat kaya lakliba asi Allah Ta'ala na ikhoida yenglibani halat tharaga chumakpara haina karigumba ikhoina ngasi leiriba halat sigisi atopa ummata oiramba tarabadi nahanna Allah gi achauba azab la aga ikhoisi neso nabut tawkhradami haibadi thupchalaga pumloi loijalaga hatokhiba jese mamangi ummat singda leibak mathak makha onthoga hatkiba amadi ising ichaula aga hatkriba adumai tawdana nongsi chilhallaga Allah na hatkriba adumaina pulap hatkibodo adumaina hatkiba yabagi chang phobagi aikhoisi hujik henjanna Allah gi hukam si thadoraklabani adubo aikhoigi nungsiraba rasul sallallahu alaihi wasallam gi barkattagi mahakna aikhoigi damakta tawbiramba dua singdagi aikhoida achoba azab Allah na tharaktaduna leiribani aduna aikhoi yaribam khai ngasi aikhoina thadokliba namaz sing ase mipum khudingmak namazi oiningai gi hotnasi ai isasu sonba amadi sondaba mi singdasu namaz gi dawat tawba mokhoibu namaz solhanningai gi hotnasi aikoi gi marakta namaz si aduki matik hanthakre fajr gi namaz da ahal ahum maridagi henna sonbiningai leiraktraba matam oirakle kayamat asi aduki matik naksilakpagum ure aduna nungsijarba hajrasing aikoi yaribam khoi nupa singna masjid ta thoklaga fajr ki namaz johor ki namaz asar ki namaz maghrib ki namaz isha ki namaz matam manga se yumda leiba matam da isha ki mahla ki masjid ta thoklaga namaz sonba
amadi karigumba aikoina yumda leitre langfaida chatabasu jaha aina leiriba mafamduda namaz matam oirakpaga aikoina masjid thirarga namaz sonba masjid phangdaba tarabasu ai isana namaz matam oire haiduna machi amda namaz sonba masi aikoigi tawdraba yadraba ithawni khallaga tawminasi aikoigi marakta namazi masing hantharakpana maram oibana ngasi aikoida kafir singna hawi oiraklibani गैर मुस्लिम सिंह अखोद तौनिंग तौरक्लिबा उनिंग उलक्लिबा matamda ikoina karisu tawba ngamdaduna leiriba Allah gi mating ikoida laktriba ase ikoina namaz asibu thadokhibanani ngasi nupa singsu juma khakta namaz ne haiduna laure yumda leiba nupi singsu namaz matam chana sondre atai karigumba thabuk macha masu sing tawduna leiba matamda namaz aigi lantho nanthokibada ai karisu oina khannaraktre masina maram oiraga ikoida Allah gi azab macha macha laklibani masi laktaningai gi ikoi namaz mapung fana soningai gi hotna se inshallah Allah taala na aibusu amadi tabiri bipung khuding maksu amal tawbang ambagi pangal pi nabi bo isano